Thoubal District Hospital gi mamang da clinic hangliba miyamgi da Puba Thangba Ngamloidba Senkhai-Thumkhai Tourakpagi Maiyokta Wakat Mipham Phamkhre. District Hospital Thoubal gi akoibada clinic amadi Diagnostics Center singgi proprietor amadi staff singna chatthakhiba Wakat Mipham aduda saruk yakhibi amana fongdorakpda. Diagnostics Center hangduna miyamgi seba toujariba amadi imung manung pujaribani. Adubu etat-tatna Puba Thangba Ngamloidba sengi demand tourakpa asina awaba kaya mayoknari. Center sing asida mathau tauriba staff singi thagi tolop fawwa piba ngamdabadagi chalaiba ngamlaktabagi fibam yausilakle. Maram asina laibaki thabak toujariba ichininaw singna Puba Thangba Ngamloidba Senkhai-Thumkhai makhatana tawbiganu haina appeal tarakhi. Wakat Mipham aduda maram chadaba sengi demand tawbiganu Senkhai-Thumkhai lepiu haina thaba placard sing sizinakhibaga loinana kholaw kayasu laukhi. Aku ji sumaina diagnosis center hanga ka koi hinjabane ato hinjabase mayam jina diman lak je heman hitana akoi je Puba Thangba Ngamloidba diman lak sandana koi yam ware akoi staff ke pesa bo piba ngamjadre akoi je doki mati ware aduna Puba Thangba Ngamloidba diman ji de lakpi gano na haidina koi haijari